State asida irang thokraba matungda awaba taraba miyam IDP singa khwaidagi nakna thabak tawkiba party di BJP khaktani environment kannanaba BJP gi lengakna lokhiba step adudi achumba khongthangni akoibagi khal kaihandanaba lokhatkhiba thabakni Congress ki matamda naw chawhalamba kharana ngasi miyam wahaliba asi yamna nungaite haina BJP Manipur Pradesh ki President SARDA na phongdokre Wafamasi ngasi mayang Imphal Thana awang lekai da pangthokiba Atmanirbhar Bharat Sankalp Abhiyan Bidhan Sabha Sammelan da saruk yaraduna phongdokhibani Thoramada SARDA na hai Manipur gi thokliba irang asigi matungda lanjeneraba singa khwaidagi nakna awa ana tanaraga leiba party di BJP khaktani yetkadaba party thogla u chapchaba record amadi proof pige Irang asi hek thokraba matungdagi party gi leiriba MLA kayana angamangamba thakta mating pangnaduna lakli BJP na ngasi fawba Manipur gi maruiba thabak kayada mangjil thaduna tawraga lakli PM Modi gi mityeng makhada yum khudingmakta kanaba pirakli isagi akhanga he sing puthoktuna sendan lambi ama lehanna bahona hali haina president asina phongdokhi BJP na no mata relief camp ama chali si tawi na taga si jai hai na koi publish taw deba maramdi awa taraba chena chana ba leitraba atukki mate thawai shu oba thamoi shu oba mayam adu potlam khara puraga political party gi adumba khara na hekta video da social media da pangha hapa madu bharatiya janata party na tawde adubu competition ama tawna ba taraga di ai khoi madu gi chap jaba activities gi record ado ai khoi proof loina ma putho kanda BJP na khwai de hena public singa samnagi haiba aduba IDP singa samnagi haiba proof ado ai president amoina piba ngamgani haiba simasu ai yam clear oina ai thamang